ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯍꯪ ꯍꯪꯕꯤꯔꯛꯂꯤꯕ ꯑꯃꯗꯤ ꯅꯨꯡꯁꯤꯖꯔꯕ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯁꯤꯗ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯒꯤ ꯚꯤꯌꯔ ꯂꯤꯁꯅꯔ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯨꯗꯤ ꯍꯧꯁꯤ ꯃꯣꯅꯤꯀꯥ꯫ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯒꯦ꯫ ꯍꯣꯏ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯀꯅꯥ ꯀꯅꯥꯅ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯄꯤꯔꯛꯏꯕ? ꯈꯨꯔꯨꯝꯖꯔꯛꯄ ꯑꯃꯁꯨꯡ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯤꯡ ꯅꯦꯅꯥ ꯗꯦꯕꯤ, ꯕꯆꯁꯄꯇꯤꯃꯌꯨꯝ ꯒꯧꯔꯤ ꯗꯦꯕꯤ, ꯊꯝꯕꯥꯜꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ, ꯂꯟꯆꯦꯟꯕ ꯑꯣꯏꯅꯥꯝ, ꯑꯔꯤꯕꯝ ꯕꯤꯅꯥ ꯔꯥꯅꯤ ꯗꯦꯕꯤ, ꯃꯦꯝꯆꯥ ꯔꯥꯖꯀꯨꯃꯥꯔꯤ, ꯁꯨꯁꯃꯥ ꯍꯤꯗꯡꯃꯌꯨꯝ, ꯏꯟꯗꯨꯕꯂꯥ ꯐꯨꯔꯥꯏꯂꯥꯠꯄꯝ, ꯃꯟꯗꯥꯀꯤꯅꯤ ꯀꯣꯡꯕ꯭ꯔꯥꯂꯩꯄꯝ ꯁꯔꯗꯥ, ꯃꯅꯤ, ꯔꯣꯕꯤꯟ ꯕ꯭ꯔꯍ꯭ꯃ, ꯅꯤꯂꯀꯩꯅꯥ ꯑꯦꯟ.ꯖꯤ. ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯏꯔꯤꯛ ꯈꯨꯟꯕꯤ꯫ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯔꯤ, ꯋꯥꯍꯪ ꯈꯔ ꯍꯪꯖꯒꯦ꯫ ꯇꯥꯛꯄꯤꯌꯨ ꯏꯔꯤꯛ ꯈꯨꯟꯕꯤ꯫ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯍꯥꯟꯕ ꯋꯥꯍꯪꯗ ꯌꯨꯝ ꯁꯥꯕꯗ ꯈꯨꯅꯤꯡ ꯅꯠꯇ꯭ꯔꯒ ꯐꯤꯠ ꯑꯅꯤꯁꯦ ꯀꯔꯝꯕꯗ ꯁꯥꯒꯗꯒꯦ? ꯈꯨꯅꯤꯡꯗ ꯂꯧꯕꯁꯤ ꯁꯥꯔꯤꯕ ꯃꯤꯑꯣꯏꯗꯨ ꯂꯩꯇ꯭ꯔꯕꯗ ꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯤꯗꯨꯒꯤ ꯈꯨꯅꯤꯡꯒ ꯃꯥꯟꯅꯗ꯭ꯔꯕꯗꯤ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯌꯨꯝꯁꯤ ꯑꯐꯩꯕꯅꯤ, ꯂꯦꯡ ꯑꯁꯥꯡꯕ 19 ꯑꯗꯨꯒ ꯕ꯭ꯔꯦꯗ ꯑꯄꯥꯛꯄꯅ 13 ꯑꯃꯅ ꯂꯦꯡ 29 ꯑꯗꯨꯒ 15 ꯄꯥꯛꯄ, ꯃꯁꯤꯕꯨ ꯀꯔꯝꯕꯅ ꯐꯒꯗꯒꯦ? ꯑꯣꯖꯥꯒꯤ ꯄꯥꯎꯇꯥꯛ ꯉꯥꯏꯖꯔꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯍꯪꯗ ꯌꯨꯝ ꯁꯥꯕꯗ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯇ꯭ꯔꯥ ꯍꯨꯟꯕ ꯍꯥꯏꯕꯁꯤ ꯌꯨꯝ ꯁꯪꯒꯥꯗ꯭ꯔꯤꯉꯩ ꯀꯌꯥꯝ ꯂꯥꯞꯂꯤꯉꯩ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯝꯂꯒ ꯇꯧꯒꯗꯒꯦ ꯈꯪꯖꯅꯤꯡꯉꯤ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯍꯪꯗ ꯑꯐꯩꯕ ꯌꯨꯝꯗ ꯁꯅꯥ, ꯄꯩꯁꯥ, ꯀꯣꯟ, ꯊꯥꯡ, ꯃꯤꯡꯁꯦꯜꯅꯆꯤꯡꯕ ꯊꯝꯐꯝ ꯇꯥꯛꯄꯤꯌꯨ꯫ ꯊꯦꯡꯀ꯭ꯌꯨ꯫ ꯄ꯭ꯔꯇꯤꯚꯥ ꯁꯤꯡꯒꯔꯕꯥꯗ꯫ ꯄ꯭ꯔꯇꯤꯚꯥ ꯏꯔꯤꯛ ꯈꯨꯟꯕꯤꯒꯤ ꯋꯥꯍꯪꯁꯤ ꯌꯥꯝꯕꯅꯤꯅ ꯇꯦꯟꯅ ꯄꯥꯎꯈꯨꯝ ꯊꯝꯖꯒꯦ꯫ ꯈꯨꯗꯨꯞ ꯅꯠꯇ꯭ꯔꯒ ꯐꯤꯠ ꯑꯅꯤꯃꯛ ꯏꯌꯥ ꯌꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯕ꯭ꯔꯤꯠ ꯂꯦꯡꯊ ꯑꯅꯤꯗꯨ ꯄ꯭ꯂꯁ ꯇꯧꯕꯤꯔꯒ ꯃꯗꯩꯗ ꯏꯁꯥꯒꯤ ꯖꯟꯃ ꯅꯈꯦꯇ꯭ꯔ ꯃꯁꯤꯡꯁꯨ ꯑꯃꯨꯛ ꯇꯦꯟꯁꯤꯟꯕꯤꯔꯒ ꯃꯗꯨꯗ 9ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯃꯇꯝꯗ 3, 5 ꯅꯠꯇ꯭ꯔꯒ 7 ꯂꯦꯝꯕꯗ ꯁꯥꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯗꯨ ꯌꯥꯝ ꯐꯩ ꯍꯥꯏꯖꯕ ꯇꯥꯏ꯫ ꯑꯗꯨꯒ ꯄ꯭ꯔꯇꯤꯚꯥꯅ ꯇꯥꯛꯄꯤꯔꯛꯂꯤꯕ ꯁꯥꯔꯝꯕ ꯃꯤ ꯂꯩꯈꯤꯗꯕꯒꯤ ꯋꯥꯐꯝꯁꯤꯗꯤ ꯈꯟꯅꯗꯕ ꯐꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯐꯝ ꯄꯇꯥ ꯑꯩꯒꯤ ꯂꯛꯀꯤ ꯅꯝꯕꯔꯒ ꯆꯥꯟꯅꯗꯦ ꯍꯥꯏꯗꯅ ꯍꯨꯟꯗꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯍꯥꯟꯅ ꯁꯥꯔꯝꯃꯕ ꯌꯨꯝ ꯃꯗꯨꯗ ꯑꯩꯒ ꯃꯑꯣꯡ ꯑꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ꯫ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯗꯨꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯖꯕꯅꯤ꯫ ꯃꯁꯤꯅ ꯋꯥꯐꯝ ꯑꯃꯅꯤ, ꯃꯗꯣꯝꯗ ꯈꯟꯕꯤꯔꯣꯏꯗꯧꯕꯅꯤ ꯍꯥꯏꯖꯔꯒ ꯖꯇ꯭ꯔꯥ ꯍꯨꯟꯕ ꯑꯐꯕ ꯅꯨꯃꯤꯠ ꯄꯛꯅꯕ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯍꯨꯟꯕ ꯌꯥꯏ, ꯁꯪꯒꯥꯕ ꯅꯨꯃꯤꯠꯇ ꯍꯨꯟꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝꯗ ꯌꯨꯝ ꯑꯃꯒꯤ ꯄꯣꯠ ꯊꯝꯐꯝꯁꯤꯗꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯁꯁꯤꯡꯗ ꯊꯝꯖꯈꯤꯕꯗꯨ ꯆꯤꯡꯈꯠꯂꯒ ꯇꯥꯕꯤꯅꯅꯕ ꯅꯣꯂꯣꯛꯆꯔꯤ꯫ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯇꯤꯚꯥ꯫ ꯃꯊꯪꯗ ꯇꯤ.ꯑꯩꯆ. ꯃꯦꯃꯣꯔꯤ꯫ ꯑꯣꯖꯥꯅ ꯑꯟꯁꯔ ꯄꯤꯕꯤꯔꯛꯄꯒꯤ ꯊꯥꯒꯠꯆꯔꯤ, ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯣꯖꯥꯅ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯂꯝꯖꯤꯡꯕꯤꯌꯨ ꯀꯣ꯫ ꯍꯦꯟꯅ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯁꯦ ꯆꯥꯎꯈꯠꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯦꯃꯣꯔꯤꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯈꯨꯔꯨꯝꯕꯤꯔꯛꯄ ꯄꯨꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯃꯦꯃꯣꯔꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯐꯤꯒꯥꯎ ꯁꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯊꯥꯒꯠꯆꯔꯤ ꯃꯦꯃꯣꯔꯤ꯫ ꯃꯊꯪꯗ ꯃꯦꯔꯤꯅꯥ ꯄꯨꯌꯥꯝ꯫ ꯑꯩꯒ ꯈꯨꯔꯨꯝꯖꯔꯤ, ꯏꯆꯥꯅꯨꯄꯤꯒꯤꯅꯤ꯫ ꯗꯦꯠ 11 ꯃꯥꯔꯆ 2006 ꯂꯝꯇꯥꯒꯤ 12ꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:10 ꯄꯣꯛꯑꯦ꯫
ꯃꯥꯒꯤ ꯑꯐ ꯐꯠꯇ ꯀꯔꯤ ꯂꯩꯕꯒꯦ ꯇꯥꯛꯄꯤꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒ꯭ꯌꯥ꯫ ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯃꯦꯔꯤꯅꯥ ꯄꯨꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥ꯫ ꯃꯇꯝ ꯈꯔ ꯀꯃꯦꯟ ꯄꯤꯖꯗ꯭ꯔꯕꯁꯨ Q&Aꯗꯤ ꯇꯥꯖꯩ꯫ ꯉꯁꯤꯗꯤ ꯋꯥꯍꯪ ꯑꯃꯠꯇ ꯊꯝꯖꯔꯤ꯫ ꯋꯥꯐꯝꯗꯤ ꯈꯪꯍꯧꯗꯕꯗꯒꯤ ꯑꯩꯒꯤ ꯄꯤꯊ꯭ꯔꯥꯏꯒꯤ ꯂꯛꯁꯃꯤ ꯅꯥꯔꯥꯌꯟꯒꯤ ꯃꯨꯔꯇꯤ ꯑꯁꯤꯗ ꯂꯛꯁꯃꯤꯁꯤ ꯊꯝꯕꯥꯜꯗ ꯐꯝꯂꯝꯗ꯭ꯔꯦ, ꯃꯀꯨꯗ ꯇꯣꯡꯂꯝꯃꯤ꯫ ꯃꯁꯤꯕꯨ ꯑꯐꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯈꯔꯗꯪ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯒꯦ ꯑꯩꯒ꯭ꯌꯥꯕꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯦꯔꯤꯅꯥꯒꯤ ꯄꯣꯁ ꯑꯅꯤ ꯄꯨꯟꯅ ꯄꯨꯈꯠꯄꯤꯔꯛꯄ ꯑꯅꯤꯁꯤ ꯑꯍꯥꯟꯕꯒꯤ ꯋꯥꯍꯪꯗ ꯇꯥꯡ 11 ꯊꯥ 3 ꯏꯪ 2006 ꯂꯝꯗꯥꯒꯤ 12ꯅꯤ ꯊꯥꯡꯖ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11:20 ꯄꯣꯛꯄꯗ ꯄꯣꯛꯄ ꯑꯉꯥꯡ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯖꯟꯃ ꯔꯥꯁꯤꯅ ꯀꯔꯀ ꯔꯥꯁꯤ ꯑꯣꯏꯔꯒ ꯂꯒꯅꯅ ꯕ꯭ꯔꯤꯁꯤꯛ ꯂꯒꯅ ꯑꯣꯏꯕ ꯑꯉꯥꯡꯁꯤ ꯃꯇꯤꯛ ꯃꯉꯥꯜ ꯌꯥꯝꯅ ꯂꯩꯒꯅꯤ, ꯑꯐꯕ ꯁꯤꯟꯐꯝ ꯐꯪꯒꯅꯤ, ꯑꯗꯨꯕꯨ ꯑꯌꯦꯠꯄꯗꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯂꯩꯒꯅꯤ ꯍꯥꯏꯖꯕ ꯇꯥꯏ꯫ ꯑꯗꯨꯒ ꯌꯨꯝꯁꯀꯩꯁꯒꯔꯅ ꯅꯨꯡꯁꯤꯕꯤꯅꯕ ꯍꯣꯠꯅꯕꯤꯕ ꯐꯩ, ꯃꯍꯥꯗꯦꯕ ꯅꯤꯡꯖꯕ ꯐꯩ꯫ ꯑꯁꯨꯝꯅ ꯃꯦꯔꯤꯅꯥꯒꯤ ꯑꯉꯥꯡꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯒ ꯃꯈꯥ ꯇꯥꯕ ꯑꯅꯤꯁꯨꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯂꯛꯁꯃꯤꯅ ꯊꯝꯕꯥꯜꯗ ꯐꯝꯕ, ꯃꯀꯨ ꯍꯥꯏꯅ ꯀꯧꯕ ꯎꯆꯦꯛꯇ ꯐꯝꯕ ꯑꯅꯤꯃꯛ ꯑꯐꯕ ꯑꯣꯏ, ꯀꯔꯤꯃꯠꯇ ꯀꯥꯏꯕ ꯂꯩꯇꯦ, ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯃꯦꯔꯤꯅꯥꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯁꯤ ꯃꯣꯅꯤꯀꯥ꯫ ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯕꯤꯔꯂꯥ ꯖꯦꯠ ꯄꯥꯕꯨꯡ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯑꯌꯦꯠ ꯑꯄꯟꯁꯦ ꯂꯩꯔꯗꯣꯏꯔꯥ? ꯆꯍꯤ ꯀꯌꯥ ꯐꯥꯎꯕ ꯂꯩꯒꯅꯤ? ꯃꯁꯥꯒꯤ ꯃꯍꯩꯒꯤ ꯃꯄꯥꯟ ꯆꯥꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯑꯗꯨꯒ ꯃꯁꯥ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯖꯕ ꯌꯥꯕ ꯀꯔꯤ ꯂꯩꯒꯦ? ꯃꯥꯒ ꯆꯥꯟꯅꯖꯕ ꯏꯁꯣꯔꯁꯤꯒ ꯇꯥꯛꯄꯤꯌꯨ꯫ ꯃꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯍꯟꯅ꯫ ꯕꯤꯔꯂꯥꯁꯀꯤ ꯋꯥꯐꯝꯁꯤ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯖꯕ ꯇꯥꯏ꯫ ꯏꯆꯥꯒꯤ ꯈꯪꯕꯤꯅꯤꯡꯕ ꯈꯔꯗꯪ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯊꯝꯖꯈꯤꯕꯗꯨ ꯅꯠꯇꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝꯁꯤꯗ ꯑꯀꯨꯞꯄ ꯃꯊꯪ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯗꯤ ꯄꯤꯖꯕ ꯉꯝꯖꯔꯣꯏꯗꯧꯔꯦ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯔꯂꯥꯁꯀꯤ ꯍꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯗꯨꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯊꯅꯆꯤꯡꯕꯗꯨ ꯂꯧꯈꯠꯂꯒ ꯌꯦꯡꯖꯈꯤꯕ ꯋꯥꯐꯝꯅꯤ, ꯃꯗꯨ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯔꯦꯀꯣꯔꯠ ꯑꯃꯠꯇꯁꯨ ꯂꯩꯍꯧꯗꯦ꯫ ꯑꯗꯨꯅ ꯊꯝꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯄꯦꯟꯕꯤꯅꯅꯕ ꯅꯣꯜꯂꯨꯛꯆꯔꯤ, ꯃꯔꯝꯗꯤ ꯕꯤꯔꯂꯥꯁꯅ ꯍꯪꯕꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯀꯥꯟꯅꯕ ꯑꯣꯏꯕ ꯌꯥꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯑꯃ ꯑꯣꯏꯗꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯕꯤꯔꯂꯥꯒꯤ ꯏꯁꯥ ꯈꯛꯇꯒꯤ ꯑꯣꯏꯅ ꯀꯥꯟꯅꯕ, ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕꯗ ꯀꯥꯟꯅꯕ ꯌꯥꯕ ꯋꯥꯐꯝ ꯈꯛꯇꯗ ꯋꯥꯍꯪ ꯄꯥꯎꯈꯨꯝꯁꯤ ꯃꯥꯏ ꯄꯥꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅꯕꯗꯣ ꯃꯗꯨꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯊꯥꯒꯠꯆꯔꯤ ꯕꯤꯔꯂꯥꯁ꯫ ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯖꯤꯕꯟꯂꯇꯥ ꯀꯩꯁꯥꯝ꯫ ꯇꯥꯛꯄꯤꯌꯨ ꯖꯤꯕꯟꯂꯇꯥꯅ ꯀꯔꯤ ꯇꯥꯛꯄꯤꯔꯛꯂꯤꯕ? ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ꯫ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯆꯥꯅꯨꯄꯥꯒꯤꯅꯤ, ꯑꯐ ꯐꯠꯇ ꯍꯥꯏꯕꯤꯔꯛꯎ꯫ ꯗꯦꯠ ꯑꯣꯐ ꯕꯥꯔꯊ ꯗꯦꯠ 6 ꯑꯣꯒꯁ 1998, ꯃꯇꯝꯅ ꯄꯨꯡ 9:35 ꯅꯨꯡꯗꯥꯡꯒꯤ, ꯊꯕꯥꯅ ꯊꯥꯋꯥꯟꯒꯤ 13ꯅꯤ ꯄꯥꯟꯕ꯫ ꯖꯤꯕꯟꯂꯇꯥꯒꯤ ꯇꯥꯡ 6 ꯊꯥ 9 ꯏꯪ 1969 ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯊꯥꯋꯥꯟꯒꯤ 13ꯅꯤ ꯄꯥꯟꯕꯗ ꯄꯣꯛꯄ ꯑꯉꯥꯡ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯃꯤꯅ ꯂꯒꯅ ꯃꯀꯔ ꯔꯥꯁꯤ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯤꯒꯤ ꯑꯩꯈꯣꯏꯅ ꯊꯣꯔꯣꯠꯂꯤ ꯌꯦꯡꯕ ꯃꯇꯝꯗ ꯕꯨꯙꯤ ꯌꯥꯝꯅ ꯂꯩꯒꯅꯤ, ꯊꯧꯅꯥ ꯌꯥꯝꯅ ꯐꯒꯅꯤ, ꯃꯔꯜ ꯂꯩꯒꯅꯤ, ꯑꯐꯕ ꯁꯤꯟꯐꯝ ꯐꯪꯒꯅꯤ, ꯂꯥꯏꯕꯛ ꯐꯩ, ꯏꯔꯥꯏ ꯒꯨꯔꯨ ꯃꯔꯨꯞ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕ ꯐꯩ꯫ ꯑꯗꯨꯒ ꯆꯍꯤꯒꯤ ꯗꯁꯥ ꯈꯣꯡꯆꯠꯇ 2030 ꯏꯪ ꯐꯥꯎꯕꯗꯤ ꯆꯌꯦꯠꯅꯕ ꯐꯠꯇꯕ ꯗꯁꯥꯁꯤꯡ ꯑꯁꯤ ꯃꯊꯪ ꯑꯣꯏꯅ ꯄꯤꯔꯤ꯫ ꯃꯁꯤꯒꯤ ꯀꯣꯛꯅꯅꯕ ꯄ꯭ꯔꯇꯤꯀꯥꯔ ꯇꯧꯊꯣꯛꯄꯤꯕ ꯐꯩ꯫ ꯑꯁꯨꯝ ꯑꯣꯏꯗꯅ ꯖꯤꯕꯟꯂꯇꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯁꯤ ꯃꯣꯅꯤꯀꯥ꯫ ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯄ꯭ꯔꯤꯌꯥꯡꯀꯥ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ, ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯒꯦ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ?
ꯑꯣꯖꯥ, ꯑꯩꯒꯤ ꯁ꯭ꯇꯤꯌꯔꯀꯦꯁꯁꯦ ꯍꯥꯞꯐꯝ ꯂꯩꯇꯕꯗꯒꯤ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯃꯥꯏꯀꯩꯗ ꯍꯥꯞꯆꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯁꯤ ꯐꯠꯇꯦ ꯍꯥꯏꯅꯩ꯫ ꯑꯣꯖꯥ, ꯐꯠꯇꯕ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯄ꯭ꯔꯇꯤꯀꯥꯔ ꯑꯃꯠꯇ ꯇꯥꯛꯄꯤꯔꯛꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ꯫ ꯄ꯭ꯔꯤꯌꯥꯡꯀꯥ, ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯄꯣꯁꯇ ꯇꯥꯕꯤꯌꯨ꯫ ꯋꯥꯍꯣꯡ ꯃꯇꯨ 8 ꯑꯃꯗꯤ ꯐꯥꯎꯟꯇꯦꯟ ꯋꯥꯇꯔ ꯗ꯭ꯔꯣꯞ ꯑꯁꯨꯝꯅ ꯊꯝꯖꯈꯤꯕꯗꯨ ꯇꯥꯕꯤꯅꯅꯕ ꯅꯣꯜꯂꯨꯛꯆꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯁ꯭ꯃꯥꯏꯂꯤꯡ ꯒ꯭ꯔꯦꯍꯣꯟ: ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥ, ꯑꯩꯒꯤ ꯏꯆꯥ ꯑꯍꯟꯁꯦ 1993 ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 17 ꯅꯨꯡꯊꯤꯟ ꯄꯨꯡ 2:50 ꯗ ꯄꯣꯛꯏ꯫ ꯐ꯭ꯔꯥꯏꯗꯦ ꯑꯣꯏꯍꯜꯂꯤ ꯑꯩꯒ꯭ꯌꯥ, 8 ꯍꯥꯎꯁꯇ ꯇꯥꯔꯦ꯫ ꯀꯔꯤ ꯄ꯭ꯔꯇꯤꯀꯥꯔ ꯇꯧꯔꯒ ꯐꯒꯅꯤ? ꯅꯨꯄꯤ ꯃꯐꯝꯁꯨ ꯑꯐꯕ ꯑꯣꯏꯅꯕ ꯀꯔꯤ ꯇꯧꯒꯗꯒꯦ? ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥ꯫ ꯕꯤꯗꯦꯁꯤꯅꯤ, ꯇꯥꯡ 13 ꯊꯥ 12 ꯏꯪ 1939 ꯄꯨꯡ 2:50 ꯅꯨꯃꯤꯠꯌꯨꯡ ꯃꯇꯨꯡ ꯐ꯭ꯔꯥꯏꯗꯦ ꯑꯣꯏꯍꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯕꯤꯗꯦꯁꯨꯅꯤꯒꯤ ꯋꯥꯔꯤꯁꯤ ꯚꯥꯞ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯐ꯭ꯔꯥꯏꯗꯦ ꯇꯥꯍꯜꯂꯤꯁꯨ ꯍꯥꯏ, 8 ꯍꯥꯎꯁꯇ ꯇꯥꯔꯦ ꯍꯥꯏꯗꯅ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤꯔꯛꯄꯁꯤꯅ ꯄꯥꯎꯈꯨꯝ ꯊꯝꯖꯕ ꯉꯝꯖꯔꯣꯏꯗꯧꯔꯦ꯫ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯑꯦꯛꯁꯄꯥꯔꯠ ꯑꯃ ꯀꯨꯞꯅ ꯇꯥꯟꯅꯕꯤꯅꯕ ꯅꯣꯜꯂꯨꯛꯆꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯁꯣꯚꯥ ꯊꯦꯡꯕꯥꯏꯖꯝ: ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥ, ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯔꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯐꯥꯏꯔꯦꯟ ꯊꯥꯒꯤ 20ꯅꯤ ꯄꯥꯟꯕ, ꯗꯦꯠ 3 ꯃꯥꯔꯆꯀꯤ 2002 ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11:28 ꯁꯟꯗꯦꯗ ꯄꯣꯛꯏ꯫ ꯀꯣꯛꯇꯁꯨ ꯆꯀ꯭ꯔ 2 ꯂꯩ꯫ ꯃꯁꯤꯕꯨ ꯑꯐꯕꯗ ꯇꯥꯛꯄꯤꯔꯛꯎ, ꯊꯥꯒꯠꯆꯔꯤ ꯑꯩꯒ꯭ꯌꯥ꯫ ꯁꯣꯚꯥꯒꯤ ꯑꯉꯥꯡ ꯇꯥꯡ 3 ꯊꯥ 3 ꯏꯪ 2002 ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11:28 ꯅꯣꯡꯃꯥꯏꯖꯤꯡ ꯄꯨꯡꯐꯝ ꯑꯁꯤꯗ ꯄꯣꯛꯈꯤꯕ ꯑꯉꯥꯡ ꯑꯁꯤ ꯀꯣꯛꯇ ꯆꯀ꯭ꯔ 2 ꯂꯩ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯃꯥꯒꯤ ꯂꯒꯅꯅ ꯕ꯭ꯔꯤꯁꯤꯛ ꯂꯒꯅ ꯑꯣꯏ, ꯇꯨꯂꯥ ꯔꯥꯁꯤ ꯑꯣꯏ꯫ ꯆꯍꯤꯒꯤ ꯗꯁꯥ ꯄꯥꯡꯗꯕ ꯈꯔ ꯂꯩ, ꯄ꯭ꯔꯇꯤꯀꯥꯔ ꯇꯧꯕꯤꯕ ꯐꯩ꯫ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯕ ꯌꯥꯝꯅ ꯄꯤꯔꯤ ꯑꯉꯥꯡꯁꯤ꯫ ꯃꯁꯥꯒꯤ ꯑꯣꯏꯕ ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯁꯥꯒꯤ ꯑꯐꯕꯒꯤ ꯆꯥꯡ ꯃꯇꯣꯝꯇ ꯃꯥꯡꯍꯟꯖꯕ ꯌꯥꯕ ꯄꯤꯔꯤ꯫ ꯑꯀꯨꯞꯄꯁꯤ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤꯀꯦल ꯑꯦꯛꯁꯄꯥꯔꯠ ꯑꯃꯇꯪ ꯇꯥꯟꯅꯕꯤꯌꯨ꯫ ꯁꯨꯝ ꯑꯣꯏꯗꯅ ꯁꯣꯚꯥꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯎꯃꯤꯂꯥ ꯌꯨꯝꯅꯥꯝ: ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡꯕꯨ, ꯑꯩꯒꯤ ꯗꯦꯠ ꯑꯣꯐ ꯕꯔꯊ ꯗꯦꯠ 7 ꯁꯦꯞꯇꯦꯝꯕꯔ 1985, ꯃꯇꯝꯅ ꯑꯌꯨꯛꯀꯤ ꯄꯨꯡ 3:30 ꯁꯇꯔꯗꯦꯗ, ꯃꯐꯝꯅ ꯃꯣꯏꯔꯥꯡꯅꯤ꯫ ꯄꯥꯕꯨꯡ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯛꯎ꯫ ꯄꯥꯕꯨꯡꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯎꯔꯃꯤꯂꯥꯒꯤꯁꯨ ꯇꯥꯡ 13 ꯊꯥ 9 ꯏꯪ 1935 ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30 ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯏ꯫ ꯑꯉꯥꯡ ꯅꯨꯄꯤꯅꯤ, ꯃꯣꯏꯔꯥꯡꯗꯒꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯑꯉꯥꯡꯁꯤ ꯁꯤꯡꯍꯜꯂꯒꯅ ꯑꯣꯏ, ꯕ꯭ꯔꯤꯁ ꯔꯥꯁꯤ ꯑꯣꯏ꯫ ꯃꯪꯒꯣꯜ ꯔꯕꯤ ꯒ꯭ꯔꯍ ꯑꯅꯤꯅ ꯄꯨꯟꯁꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯆꯤꯡꯈꯠꯂꯤ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯒ ꯕꯨꯙ, ꯕ꯭ꯔꯤꯍꯁꯄꯇꯤ, ꯁꯨꯀ꯭ꯔꯅ ꯑꯅꯦꯝꯕꯔꯣꯝꯗ ꯆꯤꯡꯊꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯆꯟꯗ꯭ꯔꯅ ꯃꯌꯥꯏ ꯑꯣꯏꯅ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯅꯤ ꯒ꯭ꯔꯍꯅ ꯑꯉꯥꯡꯁꯤꯒꯤ ꯑꯆꯧꯕ ꯌꯦꯛꯅꯕ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯌꯥꯝꯒꯅꯤ꯫ ꯑꯦꯛꯁꯄꯥꯔꯠ ꯇꯥꯟꯅꯕꯤꯌꯨ꯫ ꯆꯍꯤꯒꯤ ꯗꯁꯥꯁꯨ ꯈꯔ ꯄꯥꯡꯗꯕ ꯄꯤꯔꯤ꯫ ꯄ꯭ꯔꯇꯤꯀꯥꯔ ꯇꯧꯊꯣꯛꯄꯤꯕ ꯐꯩ꯫ ꯁꯨꯝ ꯑꯣꯏꯗꯅ ꯎꯔꯃꯤꯂꯥꯒꯤ ꯑꯉꯥꯡꯒꯤ ꯋꯥꯐꯝ ꯊꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯗ ꯃꯟꯗꯥꯀꯤꯅꯤ: ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯩꯒ꯭ꯌꯥꯁꯦ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯂꯧꯁꯤꯡ ꯇꯥꯛꯄꯤꯅꯕ ꯚꯒꯕꯥꯟꯅ ꯊꯥꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯟꯗꯥꯀꯤꯅꯤꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯇꯔꯥꯝ ꯑꯣꯛꯆꯔꯤ꯫ ꯁ꯭ꯔꯤ ꯚꯒꯋꯥꯟꯅ ꯄꯦꯟꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯃꯅꯤꯁꯪ ꯗꯦꯕꯤ: ꯏꯉꯦꯟ ꯊꯥꯒꯤ ꯇꯠꯅꯕ ꯅꯨꯃꯤꯠ ꯊ꯭ꯔꯁꯗꯦꯗ ꯄꯣꯛꯏ꯫ ꯏꯃꯥꯗꯨꯒꯤ ꯗꯣꯁꯅ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯄꯥꯟ ꯆꯥꯔꯣꯏ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯒꯗ꯭ꯔꯥ? ꯊꯥꯒꯠꯆꯔꯤ ꯑꯩꯒ꯭ꯌꯥ꯫ ꯃꯅꯤꯁꯪ, ꯙꯔꯃꯕꯨ ꯉꯥꯛꯅ ꯑꯐꯕ, ꯑꯆꯨꯝꯕ, ꯐꯖꯕ ꯊꯕꯛꯅ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ꯫ ꯄꯨꯝꯅꯃꯛ
ꯃꯄꯨꯡ ꯐꯥꯒꯅꯤ ꯀꯔꯤꯃꯇ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯁꯨꯝꯃꯣꯏꯗꯅ ꯃꯅꯤꯁꯪꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯊꯣꯛꯆꯣꯝ ꯄ꯭ꯔꯦꯃꯥꯕꯇꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥ ꯃꯈꯥ ꯊꯪꯕꯗ ꯂꯩꯖꯕ ꯁꯪꯒꯣꯏ ꯖꯇ꯭ꯔꯥ ꯌꯥꯎꯗꯅ ꯄꯥꯈꯜ ꯈꯟꯗꯣꯛꯄꯅꯤ ꯃꯁꯤꯗ ꯃꯩ ꯍꯧꯕꯁꯤ ꯌꯥꯕ꯭ꯔꯥ ꯈꯪꯖꯒꯦ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯃꯥꯕꯇꯤ ꯌꯨꯝꯒꯤ ꯈꯥ ꯃꯩꯔꯝꯗ ꯂꯩꯕ ꯁꯪꯒꯣꯏ ꯃꯩ ꯊꯥꯐꯝꯅꯤ ꯃꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯃꯐꯝꯅꯤ ꯍꯥꯏꯖꯕ ꯇꯥꯏ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯩ ꯊꯥꯕꯗ ꯗꯣꯁ ꯂꯩꯕ ꯅꯠꯇꯦ ꯊꯣꯏꯗꯣꯛꯅ ꯐꯩ ꯁꯨꯝꯕꯗꯅ ꯄ꯭ꯔꯦꯃꯥꯕꯇꯤꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯃꯅꯤꯁꯪ ꯂꯥꯏꯁ꯭ꯔꯝ ꯑꯣꯖꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯋꯥꯍꯪ ꯑꯃꯇꯪꯒ ꯍꯪꯖꯒꯦ ꯀꯟꯐ꯭ꯌꯨꯁ ꯆꯠꯄꯗꯒꯤ ꯍꯪꯖꯕꯅꯤ ꯑꯣꯖꯥ ꯂꯩ ꯍꯦꯛꯄꯗ ꯏꯔꯨꯖꯔꯒ ꯍꯦꯛꯄ ꯐꯠꯇꯦ ꯂꯥꯏꯅ ꯂꯧꯗꯦ ꯍꯥꯏꯕꯤꯔꯦ ꯌꯨꯝꯕꯥꯜꯂꯕ ꯅꯨꯄꯤ ꯅꯨꯄꯥꯅ ꯏꯔꯨ ꯂꯨꯗꯅ ꯍꯦꯛꯂꯒ ꯀꯠꯄꯗꯤ ꯂꯧꯕ꯭ꯔꯥ ओम नमो भगवते वासुदेवाय ꯃꯅꯤꯁꯪꯅ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯏꯃꯥ ꯏꯄꯥ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯒ ꯃꯥꯟꯅꯩ ꯍꯥꯏꯖꯅꯤꯡꯉꯤ ꯏꯃꯥ ꯏꯄꯥ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯉꯥꯎꯔꯕꯁꯨ ꯐꯩꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯄꯨꯛꯅꯤꯡꯁꯤꯅ ꯈꯟꯕ ꯐꯥꯎꯕ ꯈꯟꯒꯅꯨ ꯁꯤꯅꯤ ꯕꯦꯗꯅ ꯊꯝꯕꯤꯔꯝꯃꯤꯕꯁꯤ ꯃꯗꯨ ꯍꯦꯛ ꯈꯟꯕ ꯃꯤꯀꯨꯞꯇ ꯃꯈꯣꯏꯕꯨ ꯍꯥꯠꯄꯒꯤ ꯄꯥꯞ ꯐꯪꯏ ꯃꯁꯤ ꯕꯦꯗꯒꯤ ꯋꯥꯐꯝꯅꯤ ꯃꯇꯧ ꯑꯁꯤꯒꯨꯝꯗꯅ ꯃꯅꯤꯁꯪꯅ ꯂꯩ ꯍꯦꯛꯄꯗ ꯃꯤꯑꯣꯏ ꯆꯍꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯏꯔꯨꯖꯔꯒꯕꯨ ꯍꯦꯛꯂꯕꯗꯤ ꯏꯁꯣꯔ ꯑꯃꯠꯇꯅ ꯂꯧꯗꯕ ꯑꯣꯏꯌꯨ ꯍꯥꯏꯕ ꯁꯤꯇꯥꯒꯤ ꯁꯥꯞ ꯑꯁꯤ ꯂꯩ ꯍꯥꯏꯕ ꯕꯦꯗꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯗꯤ ꯄꯥꯎꯗꯝꯖꯕ ꯈꯛꯇꯅꯤ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯎꯈꯨꯝꯗꯤ ꯏꯁꯣꯔꯗ ꯗꯥꯏꯔꯦꯛ ꯍꯪꯕꯤꯕ ꯅꯠꯇꯅꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯎꯄꯥꯏ ꯂꯩꯖꯗꯦ ꯑꯁꯨꯝ ꯑꯣꯏꯗꯅ ꯅꯣꯂꯨꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯅꯤꯁꯪ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯁꯤ ꯃꯣꯅꯤꯀꯥ ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯃꯦꯝꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ 22 ꯖꯅꯋꯥꯔꯤ 90 ꯈꯛ ꯏꯕꯤꯔꯛꯑꯦ ꯃꯟꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:40 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜꯗ ꯄꯣꯛꯏ ꯇꯧꯔꯨ ꯈꯨꯗꯤꯡ ꯃꯥꯡꯒꯣꯟ ꯀꯌꯥ ꯑꯣꯏꯗꯦ ꯀꯔꯤ ꯂꯩꯕꯒꯦ ꯑꯩꯒ꯭ꯌꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯈꯨꯔꯨꯝꯖꯔꯤ ꯃꯦꯝꯆꯥꯒꯤ ꯇꯥꯡ 22 ꯊꯥ ꯑꯃ ꯏꯪ 1930 ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:40 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯉꯥꯡ ꯏꯆꯥꯅꯨꯄꯥ ꯑꯉꯥꯡꯁꯤ ꯀꯩꯅ꯭ꯌꯥ ꯂꯒꯅ ꯑꯣꯏ ꯕ꯭ꯔꯤꯁꯤꯛ ꯔꯥశꯤ ꯑꯣꯏ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯂꯝꯖꯤꯡꯕꯤꯒꯗꯕ ꯒ꯭ꯔꯍꯁꯤ ꯁꯅꯤ ꯒ꯭ꯔꯍꯅ ꯑꯣꯏ ꯃꯁꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯄꯣꯖꯤꯁꯟꯗ ꯂꯩꯕ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯑꯐꯕꯁꯨ ꯄꯤꯕ ꯐꯠꯇꯕꯁꯨ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯐꯕꯁꯨ ꯍꯦꯛ ꯄꯤꯔꯛꯄ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯐꯠꯇꯕꯁꯨ ꯍꯦꯛ ꯄꯤꯔꯛꯄ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯕꯛ ꯐꯦꯠ ꯍꯥꯏꯕ ꯇꯥꯏ ꯐꯦꯠ ꯄꯤꯒꯗꯕꯁꯤꯅ ꯆꯟꯗ꯭ꯔꯅ ꯑꯣꯏ ꯆꯟꯗ꯭ꯔꯒꯔꯁꯤ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯣꯏꯕ ꯃꯁꯤ ꯃꯔꯨꯞ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯁꯤꯅ ꯃꯔꯨꯞ ꯑꯣꯏꯔꯛꯑꯕ ꯑꯗꯨꯒ ꯁꯅꯤꯅ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯍꯥꯏꯔꯒ ꯆꯠꯂꯤꯕ ꯑꯅꯤꯁꯦ ꯃꯔꯨꯞꯇ ꯑꯣꯟꯊꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯃꯦꯝꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯏꯆꯟ ꯑꯃꯨꯕꯤ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯄꯣꯛꯄꯒꯤ ꯗꯦꯠ 26 ꯑꯣꯛꯇꯣꯕꯔ 83 ꯃꯦꯔꯥꯒꯤ 19 ꯄꯥꯟꯕ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯕ ꯃꯇꯝꯗ ꯄꯣꯛꯏ ꯅꯨꯃꯤꯠꯅ ꯋꯦꯅꯦꯁꯗꯦ ꯃꯐꯝꯅ ꯏꯝꯐꯥꯜ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯐꯝꯁꯤ ꯐꯠꯇ꯭ꯔꯕ꯭ꯔꯥ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯑꯣꯖꯥꯅ ꯇꯥꯛꯄꯤꯌꯨ ꯈꯨꯔꯨꯝꯖꯔꯤ ꯑꯃꯨꯕꯤꯒꯤ ꯇꯥꯡ 13 ꯊꯥ 10 ꯏꯪ 1934 ꯑꯌꯨꯛꯀꯤ ꯄꯨꯡ 8:30 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯃꯥꯒꯤ ꯕ꯭ꯔꯤꯁ ꯔꯥశꯤ ꯑꯣꯏ ꯕ꯭ꯔꯤꯁꯤꯛ ꯂꯒꯅ ꯑꯣꯏ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯅꯨꯄꯤ ꯌꯨꯝꯐꯝ ꯑꯁꯤ ꯕꯨꯙ ꯒ꯭ꯔꯍꯅ ꯑꯣꯀꯨꯄꯥꯏ ꯇꯧꯔꯤ ꯃꯁꯤ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯣꯏꯕ ꯑꯃꯗꯤ ꯔꯥꯍꯨꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯌꯨꯝꯐꯝꯗ ꯕꯦꯔꯥ ꯈꯔꯗꯤ ꯄꯤꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯈꯔ ꯂꯧꯈꯠꯄꯤꯕ ꯐꯩ
top topna astrological expert matang tanabiyu sumoidana amubigi wahangi paukhum thamjari thagatsari. ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯒꯨꯅꯄꯇꯤ ꯘꯔꯤ ꯑꯣꯖꯥ ꯏꯕꯗ ꯋꯥꯠꯍꯧꯔꯦ ꯑꯃꯨꯛꯀ ꯍꯟꯅ ꯋꯥꯍꯪꯁꯤ ꯍꯪꯖꯔꯤ ꯋꯥꯔꯧꯕꯤꯅꯨ ꯗꯦꯠ 4 ꯊꯥ 23 ꯁꯣꯛ 2009 ꯃꯇꯝꯅ ꯅꯨꯡꯊꯤꯟ ꯄꯨꯡ 1:55 ꯊ꯭ꯔꯁꯗꯦ ꯅꯨꯃꯤꯠꯅꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯒꯨꯅꯄꯇꯤꯒꯤꯁꯨ tang mari tha taranithoi ing 2009 nungthilagi pung 1:55 sagun sen numit hairiba pokhiba angang asi mes lagana oi kumbarasi oi magi lamjing bagara brihaspati na oi magi maruk oi brihaspati aduna yamna pai sani na magi yekna bu oi basna apabagi sang hanthali maruk oi na ba honna ba pai sahi gi dasa pangdaba kharasu lay partikar tawthokpiba phai masigidamak astrological expert matang tanabiyu haiba wafam simatang gunapatigi mafamda pogdamjari. ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯔꯘꯨꯅꯥꯊ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯁꯦ ꯃꯐꯝ ꯃꯇꯝꯅ ꯌꯥꯗꯗꯅ ꯌꯨꯝꯒ ꯁꯝꯅꯕ ꯑꯋꯥꯡ ꯁꯪꯒꯣꯏ ꯃꯆꯥ ꯑꯃꯗ ꯍꯣꯡꯖꯤꯟꯗꯣꯔꯦ ꯃꯁꯤꯕꯨ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯣ. Raghunath yamna afaba oidi wakhal maisha langba hiram khudingda afaba chawkhatpa hanthanba ana ayek asina singba pholpi tangai phadragadi bastu expert matang tanabiba phai sumoidana Raghunath gi wahangi paukhum thamjari. ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯃꯥꯏꯕꯝ ꯃꯉꯥꯡꯂꯩꯃ ꯑꯩꯒ꯭ꯌꯥꯕꯨ ꯈꯣꯏꯔꯝꯖꯔꯤ ꯑꯩꯒꯤ ꯗꯦꯠ ꯑꯣꯐ ꯕꯔth 24 ꯖꯨꯟ 1975 ꯃꯇꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:40 ꯙꯅꯨ ꯔꯥꯁꯤꯅꯤ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯎꯈꯨꯝ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ. Manganglima gisu tang kungamari tha taru ing 1985 namidangi pung 9:40 da pukhiba angang asi Dhanu Rasi oi hena takpiri ibisu sumi aduga magi lagana na makar lagana oi angang asi hakchangi indri sengba khara watkani laibak phabagi changsu yamna watpa afuba punsi oine na expert amatang tanabiba phai sahi gi dasa su afuba oiti partikar tawbi hoba phai haiba wafam simatang manganglima gi mafamda hangachari thagatsari. ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯇꯝꯐꯥꯃꯅꯤ ꯁꯔꯃ ꯑꯩꯒ꯭ꯌꯥꯕꯨ ꯈꯣꯏꯔꯝꯖꯔꯤ ꯏꯆꯥꯅꯨꯄꯥ ꯍꯥꯏꯕꯗꯣ ꯗꯦꯠ 10 ꯐꯦꯕ꯭ꯔꯨꯋꯥꯔꯤ 2018 ꯏꯒꯗꯕ ꯃꯥꯜꯂꯦ 18 ꯈꯛ ꯏꯕꯤꯔꯛꯑꯦ 9:46 ꯅꯨꯃꯤꯗꯥꯡꯒꯤ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇ ꯄꯣꯛꯏ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯇꯥꯛꯄꯤꯌꯨ ꯃꯃꯥꯡꯒꯤꯗꯣ ꯄꯣꯛꯄꯒꯤ ꯊꯥ ꯌꯥꯎꯈꯤꯗꯕꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ ꯊꯥꯒꯠꯆꯔꯤ ꯑꯩꯒ꯭ꯌꯥꯕꯨ. Tamphamani gi angang tang 10 tha ani ing 2019 numidang pung 9:46 thangje numitta poiba angang asi tula lagna oi Dhanu Rasi oiba asi hauji sahi 3 ka tha 9 numit 13 ni sure sahi 9 gi manungda leiri garagi dasadi afuba matam oiri atai sayat nabadasa karapiri partikar tawbiba phai punsigi khongpham da grasingi position ase ayada panjam na piri aduna kupna expert amatang tanabiba kanagani haiba wafam simatang tamphamani gi mafamda paudamjari thagatsari. ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯃꯅꯤꯁꯪ ꯂꯥꯏꯁ꯭ꯔꯝ ꯑꯣꯖꯥꯒꯤ ꯄꯥꯎꯈꯨꯝꯁꯨ ꯇꯥꯖꯔꯦ ꯑꯩꯅ ꯈꯪꯗꯗꯨꯅ ꯀꯣꯖꯥ ꯂꯛꯁꯃꯤ ꯄꯨꯖꯥ ꯇꯧꯖꯔꯨꯔꯦ ꯌꯨꯝ ꯃꯥꯡꯉꯒ ꯑꯗꯨꯕꯨ ꯗꯣꯁ ꯂꯩꯒꯗ꯭ꯔꯥ ꯂꯩꯔꯒꯗꯤ ꯀꯔꯤ ꯄ꯭ꯔꯇꯤꯀꯥꯔ ꯇꯧꯖꯒꯗꯒꯦ ꯇꯥꯛꯄꯤꯌꯨ ꯑꯣꯝ ꯅꯃꯣ ꯚꯒꯋꯇꯦ ꯚꯥꯁꯨꯗꯦꯚꯥꯌ. Manisang atakpidakliba dosa haibabu puja katnaba pot leiba sem sabagi matam mangba aduni haijabatai haibadi aina kauba matamda isor mahakti yum mangi haibadu khangbani na laklarudabani aduna aina tawrubaduda isor duga mari karimata leina khide
ꯑꯗꯨꯒ ꯑꯩꯅ ꯅꯤꯡꯖꯕ ꯈꯨꯔꯨꯝꯖꯕꯒꯤ ꯃꯍꯩꯗꯤ ꯈꯛ ꯂꯦꯝꯅ ꯃꯥꯡꯉꯣꯏ, ꯀꯜꯂꯤꯕ ꯄꯣꯠꯇꯨ ꯂꯧꯗꯕ ꯈꯛꯇꯒꯤ ꯋꯥꯅꯤ꯫ ꯏꯁꯣꯔ ꯊꯃꯣꯏꯗ ꯅꯤꯡꯕꯗ, ꯆꯤꯟꯗ ꯁꯣꯟꯕꯗ, ꯌꯨꯝ ꯃꯥꯡꯕ ꯃꯥꯡꯗꯕꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯠꯂꯤꯕ ꯄꯨꯖꯥ ꯑꯗꯨ ꯏꯁꯣꯔꯗꯨꯒ ꯀꯔꯤꯒꯨꯝꯕ ꯗꯣꯁ ꯑꯃꯠꯇ ꯂꯩꯔꯣꯏꯗꯧꯔꯤꯅꯤ꯫ ꯑꯩꯒꯤ ꯃꯊꯛꯇ ꯊꯝꯖꯈꯤꯕꯗꯣ ꯄꯨꯖꯥꯗꯨ ꯀꯠꯅꯅꯕ ꯁꯦꯝ ꯁꯥꯕ, ꯄꯣꯠ ꯂꯩꯕ ꯃꯌꯥꯝ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯇꯝ ꯃꯥꯡꯖꯕꯗꯣ ꯑꯗꯨ ꯈꯛꯇ ꯏꯁꯥ ꯏꯇꯣꯝꯇ ꯃꯥꯡꯖꯕꯒꯤ ꯋꯥꯅꯤ꯫ ꯏꯁꯣꯔꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕ ꯃꯅꯤꯁꯪꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ꯫ WhatsApp SMS-ꯀꯤ ꯈꯨꯠꯊꯥꯡꯗ ꯍꯪꯕꯤꯔꯛꯄꯁꯤꯡꯒꯤ ꯂꯧꯈꯠꯆꯒꯦ꯫ ꯑꯍꯥꯟꯕꯗ ꯇꯣꯔꯤ: ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠ 11 ꯖꯨꯂꯥꯏ 2005, ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 12, ꯏꯝꯐꯥꯜ꯫ ꯃꯥꯒꯤ ꯆꯥꯅꯕ ꯀꯦꯔꯤꯌꯔ ꯑꯃꯁꯨꯡ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗꯁꯨ ꯈꯤꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯣꯖꯥꯕꯨ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯇꯣꯔꯤꯒꯤ ꯇꯥꯛꯄꯤꯔꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯇꯥꯡ 13 ꯊꯥ 8 ꯏꯪ 2005 ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 12ꯗ ꯄꯣꯛꯏ ꯍꯥꯏꯅꯗꯤ ꯇꯥꯛꯄꯤꯔꯛꯏ꯫ ꯏꯆꯥꯁꯤ ꯅꯨꯡꯁꯤꯃꯟꯈꯤꯕꯅ ꯑꯉꯥꯡꯁꯤ ꯅꯨꯄꯥ ꯅꯨꯄꯤꯗꯤ ꯄꯟꯕꯤꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯌꯦꯡꯕꯗ ꯈꯦꯟꯅꯕ ꯈꯔꯗꯤ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯛꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯑꯉꯥꯡꯁꯤ ꯇꯨꯂꯥ ꯂꯒ꯭ꯅ ꯑꯣꯏ, ꯁꯤꯡꯍ ꯔꯥశꯤ ꯑꯣꯏ꯫ ꯁꯅꯤ, ꯕꯨꯙ, ꯁꯨꯀ꯭ꯔ ꯍꯥꯏꯔꯤꯕ ꯒ꯭ꯔꯍ ꯑꯍꯨꯝꯁꯤꯅ 10 ꯍꯥꯎꯁꯇ ꯂꯩꯗꯨꯅ ꯃꯥꯒꯤ ꯀꯦꯔꯤꯌꯔ ꯑꯁꯤ ꯃꯈꯜ ꯌꯥꯝꯅ ꯄꯤꯔꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯖ꯭ꯋꯦꯂꯔ ꯄꯛꯅꯩ, ꯕ꯭ꯌꯨꯇꯤꯁꯤꯌꯥꯟ ꯄꯛꯅꯩ, ꯀꯣꯁꯃꯦꯇꯤꯛ ꯑꯥꯏꯇꯦꯝ ꯗꯤꯂꯔ ꯄꯛꯅꯩ, ꯑꯥꯔꯇꯤꯁ ꯄꯛꯅꯩ, ꯐꯦꯁꯟ, ꯃꯣꯗꯦꯂꯤꯡ, ꯖꯖ ꯑꯣꯏꯕ, ꯂꯣꯌꯔ ꯎꯀꯤꯜ ꯑꯣꯏꯕ, ꯂꯦꯒꯦꯜ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯕ, ꯇꯤꯆꯔ ꯑꯣꯏꯕ, ꯕꯤꯖꯤꯅꯦꯁ, ꯇ꯭ꯔꯦꯠ ꯏꯟ ꯇꯦꯛꯁꯇꯥꯏꯜ, ꯔꯕꯔ, ꯄ꯭ꯂꯥꯁꯇꯤꯛꯅꯆꯤꯡꯕꯒꯤ ꯍꯥꯏꯔꯤꯕ ꯄꯤꯔꯤꯕ ꯁꯤꯟꯐꯝ ꯃꯌꯥꯝꯁꯤ ꯒ꯭ꯔꯍ ꯑꯍꯨꯝꯗꯨꯒꯤ ꯃꯥꯒꯤ ꯄꯤꯅꯔꯛꯏꯕꯅꯤ꯫ ꯑꯗꯨꯅ ꯄꯤꯔꯛꯏꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯁꯤꯟꯐꯝꯗꯤ ꯃꯌꯥꯝ ꯄꯤꯔꯦ, ꯑꯗꯨꯒ ꯃꯥꯒꯤ ꯔꯕꯤ, ꯃꯪꯒꯣꯜ, ꯕ꯭ꯔꯦꯍꯁꯄꯇꯤ ꯑꯍꯨꯝꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯍꯦꯟꯗꯜ ꯇꯧꯔꯤ꯫ ꯃꯁꯤ ꯃꯥꯒꯤ ꯌꯦꯛꯅꯕ ꯉꯥꯛꯇ ꯑꯣꯏꯕ, ꯔꯕꯤꯁꯨ, ꯃꯪꯒꯣꯜꯁꯨ, ꯕ꯭ꯔꯦꯍꯁꯄꯇꯤꯁꯨ꯫ ꯃꯔꯝ ꯑꯁꯤꯅ ꯑꯦꯛꯁꯄꯥꯔꯠ ꯑꯃꯇꯪ ꯇꯥꯟꯅꯕꯤꯍꯧꯕ ꯐꯩ, ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯒꯤ ꯐꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯐꯠꯇꯕꯁꯤꯡꯁꯤꯅ ꯅꯝꯊꯕꯤꯔꯒ ꯆꯠꯈꯤꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯇꯣꯔꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯗ ꯑꯣꯏꯅꯥꯝ ꯒꯝꯚꯤꯅꯤ: ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯣꯖꯥꯒꯤ ꯄꯥꯎꯇꯥꯛ ꯇꯥꯕꯗ ꯌꯥꯝꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯖꯩ꯫ ꯑꯣꯖꯥꯕꯨ ꯏꯁ꯭ꯋꯔ ꯁꯦꯕꯥ ꯃꯇꯝ ꯁꯥꯡꯅ ꯇꯧꯕꯤꯈꯣ꯫ ꯑꯩꯒ꯭ꯌꯥ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯒꯦ꯫ ꯒꯝꯚꯤꯅꯤꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯇꯥꯛꯄꯤꯌꯨ, ꯀꯔꯝꯕ ꯋꯥꯍꯪ ꯑꯣꯏꯕꯤꯔꯕꯅꯣ? ꯒꯣꯠ ꯆꯐꯨꯗ ꯂꯐꯣꯏ ꯑꯃ, ꯀ꯭ꯋꯥ ꯃꯅꯥ ꯑꯃ, ꯂꯨꯄꯥ ꯆꯞꯄꯤ ꯍꯥꯞꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯃꯨꯛꯇ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥꯅ꯫ ꯒꯝꯚꯤꯅꯤ, ꯕꯦꯗꯒꯤ ꯃꯣꯠꯅ ꯄꯤꯔꯤꯕꯁꯤ ꯂꯐꯣꯏ ꯅꯠꯇ꯭ꯔꯒ ꯌꯨꯕꯤ ꯃꯄꯨꯝ ꯑꯃ ꯍꯥꯞꯂꯤꯕꯒꯤ ꯅꯨꯡꯒꯤ ꯑꯥꯔꯊꯗꯤ ꯄꯨꯖꯥ ꯀꯠꯆꯔꯤꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯃꯌꯥꯏ ꯀꯥꯕ ꯅꯥꯄꯜꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯚꯛꯇꯤꯒꯤ ꯋꯥꯈꯜꯗ ꯆꯤꯡꯁꯤꯟꯕꯤꯅꯅꯕꯒꯤꯗꯃꯛ ꯒꯣꯠꯇ ꯑꯩꯈꯣꯏꯅ ꯂꯐꯣꯏ ꯑꯗꯨꯝ ꯁꯥꯙꯥꯔꯣꯟ ꯑꯣꯏꯅ ꯂꯐꯣꯏ ꯍꯥꯞꯅꯩ, ꯑꯗꯨꯕꯨ ꯌꯨꯕꯤ ꯍꯥꯞꯄꯕꯁꯨ ꯎꯍꯩ ꯑꯃ ꯍꯥꯞꯄꯨ ꯍꯥꯏꯕ, ꯑꯗꯨꯅ ꯃꯁꯤ, ꯑꯗꯨꯒ ꯀ꯭ꯋꯥ ꯃꯅꯥ ꯃꯄꯨꯝ ꯍꯥꯞꯄꯤꯕꯒꯤ ꯃꯔꯝ ꯑꯁꯤꯅ ꯒꯣꯠ ꯆꯐꯨ ꯑꯃꯗꯤ ꯄꯨꯖꯥꯒꯤ ꯃꯐꯝ ꯑꯗꯣ ꯁꯦꯡꯍꯟꯅꯕꯒꯤꯗꯃꯛꯅꯤ꯫ ꯃꯁꯤꯗ ꯍꯥꯏꯕꯗꯤ ꯀ꯭ꯋꯥꯗ, ꯃꯅꯥꯗ ꯒꯅꯦꯁ ꯑꯃꯗꯤ ꯂꯛꯁꯃꯤ ꯏꯃꯥꯅ ꯄꯦꯟꯕꯤꯕꯒꯤ ꯋꯥꯐꯝ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯒꯅꯦꯁ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏ ꯄꯨꯝꯅꯃꯛꯇꯒꯤ ꯉꯥꯛꯊꯣꯛꯍꯩꯕ, ꯉꯥꯛꯊꯣꯛꯉꯝꯕ, ꯂꯛ꯭ꯃꯤ ꯐꯖꯕ ꯄꯨꯝꯅꯃꯛꯀꯤ ꯏꯇꯤꯟꯐꯝ ꯑꯣꯏꯕ ꯍꯥꯏꯔꯤꯕ ꯑꯅꯤꯗꯨꯅ ꯀ꯭ꯋꯥꯒ ꯃꯅꯥꯒ ꯂꯩꯕ ꯃꯐꯝꯗ ꯂꯦꯡꯁꯤꯜꯂꯒ ꯂꯩꯔꯒꯗꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯁꯦꯡꯍꯟꯕꯤꯅꯅꯕꯒꯤꯗꯃꯛꯅꯤ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯒ ꯃꯅꯥꯒ ꯍꯥꯞꯄꯤꯕꯁꯤ꯫ ꯑꯗꯨꯒ ꯁꯦꯟꯖꯦꯛ ꯑꯃ ꯍꯥꯞꯄꯤꯕꯁꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯍꯥꯞꯄꯨ ꯍꯥꯏꯕ ꯁꯦꯟꯖꯦꯛꯇꯤ ꯀꯣꯔꯤꯒꯤ ꯁꯦꯟꯖꯦꯛ ꯑꯣꯏꯅ ꯍꯥꯞꯄꯨ, ꯃꯗꯨꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ꯫ ꯀꯔꯤꯒꯨꯝꯕꯗ ꯐꯪꯗ꯭ꯔꯒ ꯑꯆꯝꯕ ꯁꯦꯟꯖꯦꯛ ꯑꯃꯁꯨ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯤ꯫ ꯄꯨꯖꯥꯗꯨꯒꯤ ꯑꯐꯕ ꯆꯥꯎꯈꯠꯄ ꯐꯪꯅꯅꯕ, ꯑꯗꯨꯒ ꯁꯪꯁꯥꯔꯒꯤ ꯃꯥꯌꯥ ꯄꯨꯝꯅꯃꯛꯇꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯅꯤ ꯑꯩꯈꯣꯏꯅ ꯒꯣꯠꯇ ꯁꯦꯟꯖꯦꯛ ꯄꯩꯁꯥ ꯑꯃ ꯍꯥꯞꯄꯤꯕꯁꯤ꯫
ꯄꯤꯔꯤꯕ ꯃꯣꯠꯁꯤꯡ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯏꯁꯤꯡꯒ ꯂꯣꯏꯅꯅ ꯒꯣꯠ ꯆꯐꯨ ꯑꯗꯨꯗ ꯍꯦꯛ ꯍꯥꯞꯄ ꯃꯇꯝꯗ ꯏꯁꯣꯔ ꯄꯨꯝꯅꯃꯛꯀꯤ ꯄꯦꯟꯅꯐꯝ ꯑꯣꯏꯕꯅ ꯀꯠꯀꯗꯧꯔꯤꯕ ꯄꯨꯖꯥ ꯑꯗꯨ ꯃꯄꯨꯡ ꯐꯥꯕ ꯄꯨꯖꯥ ꯑꯣꯏꯍꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯕꯦꯗꯅ ꯊꯝꯕꯤꯔꯝꯕ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯝꯚꯤꯅꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯗ ꯄꯤꯌꯥꯔꯤ ꯂꯦꯇ꯭ꯔꯤꯟ ꯊꯝꯐꯝꯗꯤ ꯀꯧꯕ꯭ꯔꯨ ꯊꯝꯃꯤ ꯀꯣꯝꯄꯨꯠꯅ ꯅꯣꯡꯆꯨꯞ ꯁꯟꯊꯣꯡꯂꯣꯝꯗ ꯑꯣꯜꯂꯤ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯇꯥꯛꯄꯤꯌꯨ ꯄꯥꯕꯨꯡꯅ ꯂꯦꯇ꯭ꯔꯤꯟꯒꯤ ꯊꯣꯡꯅ ꯃꯈꯥ ꯑꯣꯜꯂꯤ꯫ ꯄꯤꯌꯥꯔꯤꯒꯤ ꯋꯥꯐꯝꯁꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯐꯩ ꯍꯥꯏꯅ ꯊꯝꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯁꯤ ꯃꯣꯅꯤꯀꯥ꯫ ꯃꯊꯪꯗ ꯕꯤꯅꯣꯗꯤꯅꯤ ꯁꯒꯣꯜꯕꯟ ꯑꯃꯗꯤ ꯕꯤꯅꯣ ꯅꯝꯕꯣꯜ ꯈꯥꯕꯤ ꯃꯤ ꯑꯃꯠꯇꯅꯤ ꯑꯩꯒ꯭ꯌꯥ ꯑꯩꯒꯤ ꯌꯨꯝ 2 ꯁꯨꯕꯒꯤꯅꯤ ꯑꯩꯒ꯭ꯌꯥ ꯑꯣꯟꯊꯣꯛꯅ ꯄꯦꯟꯖꯈ꯭ꯔꯦ ꯄꯥꯎꯈꯨꯝ ꯇꯥꯖꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯄꯦꯟꯅ ꯀꯞꯆꯈꯤ ꯑꯩꯒ꯭ꯌꯥꯒꯤ ꯒ꯭ꯌꯥꯟ ꯑꯋꯥꯡꯕꯗ ꯊꯥꯡꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯃꯥ ꯕꯤꯅꯣꯗꯤꯅꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯪꯖꯩ ꯃꯣꯅꯤꯀꯥꯅ ꯑꯅꯧꯕ ꯑꯣꯏꯕꯒ ꯏꯃꯥꯅꯁꯨ ꯌꯨꯝ 2 ꯁꯨꯏ ꯍꯥꯏꯅ ꯈꯪꯍꯟꯅꯤꯡꯕꯒ ꯃꯄꯥ ꯆꯥꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯊꯥꯒꯠꯄꯤꯔꯛꯄ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯏꯃꯥꯒꯤ ꯊꯧꯖꯥꯜ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯅꯕ ꯁ꯭ꯔꯤ ꯍꯔꯤꯒꯤ ꯆꯔꯣꯟꯗ ꯊꯧꯅꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯕꯤꯅꯣ꯫ ꯃꯊꯪꯗ ꯅꯦꯅꯥ ꯗꯦꯕꯤ ꯀꯁꯥꯔ ꯑꯩꯒ꯭ꯌꯥ ꯌꯨꯝ ꯖꯇ꯭ꯔꯥꯗ ꯍꯥꯞꯄ ꯌꯥꯒꯗ꯭ꯔꯥ ꯀꯣꯏꯟꯁꯤ ꯑꯣꯔ ꯀꯔꯝꯕ ꯍꯥꯞꯂꯒ ꯐꯅꯤ ꯑꯃꯠꯇ ꯍꯥꯏꯕꯤꯔꯛꯎ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥ ꯀꯣꯏꯟ 8ꯀꯤ ꯐꯣꯇꯣꯁꯨ ꯍꯥꯞꯄꯤꯔꯛꯏ꯫ ꯅꯦꯅꯥꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯃꯗꯤ ꯊꯥꯖꯕꯤꯗꯨꯅ ꯄꯨꯈꯠꯄꯤꯔꯛꯂꯤꯕ ꯀꯣꯏꯟꯁꯤꯡꯁꯤꯗꯒꯤ ꯅꯦꯅꯥꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯕ ꯌꯦꯡꯉꯒ ꯑꯃ ꯍꯦꯛꯇ ꯍꯥꯞꯄꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯄ꯭ꯂꯤꯃꯦꯟ ꯑꯣꯏꯅ ꯊꯝꯖꯅꯤꯡꯕꯗꯤ ꯇꯣꯉꯥꯟꯅ ꯖꯇ꯭ꯔꯥ ꯍꯨꯟꯕ ꯃꯇꯝꯗ ꯁꯅꯥ ꯍꯥꯞꯄꯤꯕ ꯐꯩ ꯗꯥꯏꯃꯟ ꯍꯥꯞꯄꯤꯕ ꯐꯩ ꯄꯤꯌꯥꯔꯦꯜ ꯌꯦꯂꯣ ꯁꯦꯐꯤꯌꯔ ꯔꯦꯠ ꯀꯣꯔꯦꯜꯅꯆꯤꯡꯕ ꯅꯕꯔꯠꯅ ꯙꯥꯇꯨ ꯍꯥꯏꯕꯗꯤ ꯔꯠꯅ 9 ꯖꯦꯝꯁ ꯄꯨꯟꯅ ꯍꯥꯞꯄꯤꯕ ꯃꯥꯒꯤ ꯖꯇ꯭ꯔꯥꯒꯤ ꯃꯈꯥꯗꯨꯗ ꯅꯠꯇꯦ ꯖꯇ꯭ꯔꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯑꯁꯨꯝꯃꯥꯏꯅ ꯍꯥꯞꯄꯒ ꯍꯨꯟꯕꯤꯕ ꯃꯇꯝꯗ ꯊꯣꯏꯗꯣꯛꯅ ꯐꯩ ꯍꯥꯏꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯐꯝ ꯊꯝꯕꯤꯔꯝꯃꯤ ꯊꯥꯒꯠꯆꯔꯤ ꯅꯦꯅꯥ꯫ ꯃꯊꯪꯗ ꯅꯕꯤꯟ ꯆꯟꯗ꯭ꯔ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒ꯭ꯌꯥ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯕꯤꯟ ꯆꯟꯗ꯭ꯔ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ꯫ ꯃꯃꯥꯡꯒꯤ ꯄꯥꯎꯈꯨꯝ ꯍꯟꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯋꯥꯍꯪ ꯑꯃꯠꯇꯒ ꯍꯪꯖꯔꯤ ꯅꯅꯥꯏꯅ ꯋꯥꯍꯪꯗꯤ ꯌꯨꯝ ꯑꯃꯒꯤ ꯃꯃꯥꯡꯒꯤ ꯊꯣꯡꯗꯒꯤ ꯃꯌꯥꯏꯒꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯅꯤꯡ ꯊꯣꯡ ꯑꯁꯤ ꯄꯔꯤꯡ ꯑꯃꯠꯇꯗ ꯊꯝꯕ ꯌꯥꯗꯕ꯭ꯔꯥ ꯌꯥꯗ꯭ꯔꯒꯗꯤ ꯊꯝꯅꯕ ꯄꯔꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯑꯃꯅ ꯑꯩꯍꯥꯛꯅ ꯅꯔꯁꯤꯝꯍ ꯏꯕꯨꯡꯉꯣꯒꯤ ꯁꯛꯇꯝ ꯑꯃ ꯂꯥꯠꯆꯩ ꯑꯁꯤꯕꯨ ꯃꯃꯥꯡꯊꯣꯡꯒꯤ ꯌꯦꯠꯇ ꯅꯠꯇ꯭ꯔꯒ ꯑꯣꯏꯗ ꯊꯝꯒꯗ꯭ꯔꯥ ꯑꯔꯣꯏꯕꯗ ꯑꯩꯒ꯭ꯌꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯚꯛꯇꯤ ꯀꯠꯆꯔꯤ꯫ ꯅꯕꯤꯟ ꯆꯟꯗ꯭ꯔ ꯃꯃꯥꯡ ꯊꯣꯡꯗꯒꯤ ꯃꯅꯤꯡ ꯊꯣꯡ ꯏꯁꯇ꯭ꯔꯦꯠ ꯂꯥꯏꯟ ꯑꯣꯏꯍꯟꯕꯤꯗꯕ ꯐꯩ ꯍꯥꯏꯕꯗꯤ ꯑꯅꯤꯗꯨ ꯁꯦꯂꯩ ꯅꯥꯍꯟꯕ ꯍꯥꯏꯕ ꯇꯥꯏ ꯃꯃꯥꯡ ꯊꯣꯡꯗꯒꯤ ꯆꯪꯉꯛꯄꯁꯤꯅ ꯃꯃꯥꯡ ꯊꯣꯡꯗꯨ ꯁꯦꯟꯇꯔꯗ ꯂꯩꯔꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯄꯥꯔꯇꯤꯁꯟ ꯑꯗꯨ ꯑꯋꯥꯡꯂꯣꯝꯗ ꯅꯠꯇ꯭ꯔꯒ ꯃꯈꯥꯔꯣꯝꯗ ꯊꯝꯕꯤꯕ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯅ ꯃꯌꯥꯏꯒꯤ ꯊꯣꯡ ꯑꯗꯨꯅ ꯃꯈꯥ ꯑꯣꯏꯅ ꯊꯝꯈꯤꯕ ꯇꯥꯔꯒꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯅ ꯑꯋꯥꯡꯂꯣꯝꯗ ꯑꯗꯨꯒ ꯑꯋꯥꯡ ꯑꯣꯏꯅ ꯃꯌꯥꯏꯒꯤ ꯊꯣꯡ ꯑꯗꯨꯅ ꯊꯝꯃꯛꯄ ꯇꯥꯔꯒꯅ ꯃꯅꯤꯡ ꯊꯣꯡꯅ ꯃꯈꯥ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯃꯃꯥꯡ ꯊꯣꯡꯗꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯤꯠꯌꯦꯡꯗꯨ ꯃꯅꯤꯡ ꯊꯣꯡ ꯌꯧꯅ ꯎꯗꯅꯕ ꯁꯦꯝꯕꯤꯕ ꯇꯥꯏ ꯄꯨꯂꯞ ꯑꯣꯏꯅ ꯎꯍꯜꯂꯒꯗꯤ ꯑꯩꯒꯤ ꯂꯥꯛꯄ ꯄꯣꯖꯤꯇꯤꯚ ꯏꯅꯔꯖꯤ ꯄꯨꯝꯅꯃꯛ ꯃꯅꯤꯡꯂꯣꯝꯗ ꯂꯣꯏꯅ ꯆꯠꯈꯤꯗꯅ ꯌꯨꯝ ꯑꯗꯨꯗ ꯑꯐ ꯅꯨꯡꯉꯥꯏꯕꯒꯤ ꯆꯥꯡ ꯍꯟꯊꯍꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯕꯥꯁꯇꯨ ꯁꯥꯁꯇ꯭ꯔꯒꯤ ꯃꯣꯠ ꯅꯕꯤꯟ ꯆꯟꯗ꯭ꯔꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ꯫ ꯑꯔꯣꯏꯕꯗ ꯁꯨꯔꯖ ꯀꯨꯃꯥꯔ ꯁꯔꯃ ꯄꯥꯕꯨꯡ ꯈꯨꯔꯨꯝꯖꯔꯤ ꯒ꯭ꯔꯍꯒꯤ ꯃꯥꯡꯕ ꯍꯧꯕ ꯑꯃꯗꯤ ꯁꯦꯡꯕꯁꯦ
ꯂꯣꯀꯦꯜ ꯇꯥꯏꯝꯗ ꯂꯧꯒꯗ꯭ꯔꯥ, ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯟꯗꯔꯗ ꯇꯥꯏꯝꯗ ꯂꯧꯒꯗ꯭ꯔꯥ? ꯃꯔꯝꯁꯨ ꯈꯪꯖꯅꯤꯡꯏ꯫ ꯁꯨꯔꯖꯀꯨꯃꯥꯔꯒꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯒ ꯄꯨꯈꯠꯄꯤꯔꯛꯂꯤꯕ ꯒꯣꯔꯍꯣꯟꯒꯤ ꯃꯥꯡꯕ ꯁꯦꯡꯕꯒꯤ ꯃꯇꯥꯡꯁꯤ ꯁꯨꯔꯖꯀꯨꯃꯥꯔ ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯟꯗꯔꯗ ꯇꯥꯏꯝꯗꯒꯤ ꯇꯥꯏꯝ ꯖꯣꯟ ꯀꯔꯦꯛꯁꯟ ꯇꯧꯔꯕ ꯂꯣꯀꯦꯜ ꯇꯥꯏꯝ ꯑꯗꯨꯗꯒꯤ ꯂꯧꯒꯅꯤ꯫ ꯃꯁꯤ ꯒꯣꯔꯍꯣꯟ ꯏꯁꯄꯔꯁ ꯍꯥꯏꯕꯗꯤ ꯒꯣꯔꯍꯣꯟ ꯃꯥꯅ ꯁꯣꯛꯄꯗꯣ ꯑꯗꯨꯒꯤ ꯄꯤꯔꯤꯕ ꯄꯨꯡꯐꯝ ꯑꯗꯣ ꯑꯗꯨꯗ ꯌꯦꯡꯉꯒ, ꯍꯥꯏꯗꯤ ꯒꯣꯔꯍꯣꯟꯁꯦ ꯄꯨꯡ ꯑꯁꯨꯛꯇꯒꯤ ꯄꯨꯡ 9 ꯇꯥꯕꯗꯒꯤ ꯒꯣꯔꯍꯣꯟꯁꯦ ꯁꯣꯛꯄ ꯍꯧꯔꯅꯤ ꯑꯗ ꯃꯥꯅ ꯄꯤꯔꯤꯕ ꯄꯨꯡꯐꯝ ꯑꯗꯣ ꯃꯗꯨꯗꯒꯤ ꯄꯨꯡ 9 ꯃꯃꯥꯡ ꯑꯗꯨꯗ ꯇꯤꯟꯁꯤꯟꯒꯗꯧꯕ꯫ ꯍꯥꯏꯕꯗꯤ ꯄꯨꯡ 9ꯁꯤ ꯑꯣꯏꯔꯦ, ꯄꯨꯡ 9ꯗꯒꯤ ꯒꯣꯔꯍꯣꯟ ꯍꯧꯔꯅꯤ ꯍꯥꯏꯔꯦ, ꯑꯗꯨꯗꯤ 9ꯗꯨꯒꯤ ꯃꯃꯥꯡꯗ ꯄꯨꯡ 9ꯁꯤ ꯉꯟꯈꯠꯅ ꯃꯥꯡꯕ ꯍꯧꯒꯅꯤ꯫ ꯃꯁꯤ ꯆꯟꯗ꯭ꯔ ꯒ꯭ꯔꯣꯍꯣꯟꯒꯤ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯒ ꯁꯨꯔꯖ ꯒ꯭ꯔꯣꯍꯣꯟꯗꯅ ꯃꯥꯒꯤ ꯁꯣꯛꯄ ꯍꯧꯕ, ꯍꯥꯏꯕꯗꯤ ꯒꯣꯔꯍꯣꯟꯁꯤꯅ ꯂꯥꯛꯄ ꯍꯧꯕ ꯃꯇꯝꯁꯤꯗꯒꯤ ꯃꯃꯥꯡꯗ ꯄꯨꯡ 12 ꯉꯟꯈꯠꯅ ꯃꯗꯨꯗꯒꯤ ꯃꯥꯡꯕ ꯍꯧꯒꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯦꯡꯕꯒꯤ ꯋꯥꯐꯝꯁꯤꯗꯤ ꯒꯣꯔꯍꯣꯟꯗꯨꯅ ꯍꯦꯛ ꯊꯥꯗꯣꯛꯄꯒꯤ ꯄꯨꯡꯐꯝꯗꯣ ꯃꯗꯨ ꯍꯦꯛ ꯂꯥꯟꯕꯒ ꯑꯗꯨꯝ ꯁꯦꯡꯉꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯁꯨꯔꯖꯀꯨꯃꯥꯔ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯍꯪꯁꯤ ꯃꯈꯥ ꯂꯩꯇ꯭ꯔ ꯃꯥꯜꯂꯦꯀꯣ ꯃꯣꯅꯤꯀꯥ꯫ ꯑꯗꯨꯅ ꯊꯥꯕꯤꯔꯛꯂꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫